Speaker Thoksom Saitabarta ngasi numidang wainam kana amata yaudana masa matanta Delhi da paisinkhre. Manipur da Rajniti ki ahongba ama lakpa yana leire. Mamang sahi 2023 ki May 3 dagi hauna kuki narco terrorist singna Manipur ki apan ba saktam thugairaga separate administration tanaba ki dama akan ba lalhau sathaduna lakliba se central government amadi Manipur government na loisinaba hotnaba ngamdabadagi February tang 13 dagi numidang waramda Manipur Legislative Assembly bu mathau tawduna thamlaga Manipur da president rules alaiduna animated suspension thamjinduna leirakhibani ngasi phawbo BJP ki MLA singi marakta amata oina punsinduna lusingba ama khanduna nawbalengak semba ngamdana hojiksu leiribane adubu seraga sida ngasi numidang waram pung 5 minute kun rom taba matamda Manipur Legislative Assembly ki speaker TA Saitabarta mathanta Delhi ki damak imphal thadokre haide pause sina phangma paw gi matung hinade mahaki khongsara sida kanagumba ma taloina khide aduga mahakpo Delhi ki lusingba singna kaurok pra haibasu asengba khangba ngamdre mamang thage taraga umdoida Manipur da president rule thamkhraba matungda ahanbo oina tha asagi amada Union Home Minister Amit Shah na share lauduna Manipur ki security ki phibam review tawbagi thabak pangthokre madugi phaloina tha asagi nipandagi mahusagum national highway ani haibade Imphal Dimapur lambi amade Imphal Jiribam yauna lambi punamakta miyam chathok chasin tawhangadabani haiduna Amit Shah na phungdokhibane loina na mahaki wafam asiga mari lena minister sing amade official sing na thabak oina pangthoknaba sukhangat khibane masagi matungda Union Home Minister na Manipur ki oina BJP ki MLA sing amata kauroktuna wari sanasi haiba leitre pawasina hai hojik Manipur da BJP ki MLA sing amata oina chungsinaba ngamduna leiriba Chief Minister oigani haiduna michang khomnariba kaya amasu leiribane hana ki Chief Minister N Biren amadi BJP ki President Sardar Devi na lusingba amamam oibagi lokpham thokpa thodang adu loduna amata oina BJP ki MLA sing amata oina punsinaba ngamduna leiribane adubu serak asida Speaker Saitabarta na kana amata yauduna ngasi numidang waram Delhi da paisinkhre se artha yamna lei Speaker Saitabarta da anowo CM oina hapnabagi lalong ama chatharapwa oigani loinana Delhi gi luchingba singnasu makoina lawrokliba pireba se Manipur gi yaiphanabagi damaktane maduna BJP gi MLA sing punamak Saitabarta bu sawatkadabani haina khangalakpa yai haina thajanari mahana Delhi da sangsin khiba se Delhi gi luchingba sing habadi Prime Minister Narendra Modi gi yathang matungina Union Home Minister Amit Shah na Speaker Saitabarta bu koksilaga kopna wari sanaraga anowo BJP gi lenga ama semnaba thorang torokwa male haina so Rajniti nainaba kangbu na phongdorakle Home Minister na NS animakta chathok sinya hannaba drug muthatnaba honariba asibu TAC na thagalakhre Manipur da thokliba tha kunga nitoirom suraklaba lan asena miyambu khamthengna tangdu leitadaba haibadu oihalle maramaduna miyambu mahusagi fifam da hanjinnaba Bharat laingaki maikaidagi lokhalakliba action plan singda thada Students Association gi maikaidagi thagatpa phongdorakle mahiroi lop asigi General Headquarter gi wangangloi Bixi thadawna ngarang thadorko serolamna hai tha asigi amada Union Home Minister Amit Shah na mayai tangbal loduna phangkiba awang bathaki review meeting na lawkiba warip sing aduna anowa mangal ama uba phangle Union Home Minister gi directive amana lakliba March ne pandagi National Highway yauna miyam gi lambi khudimakta ayat apan pidana chatnaba amadi apan ba piba singi mathakta akan ba action lokanaba khangan khiba bu taramna opoga loinana thagat bu phongdorakle Union Home Minister na senkhai thumkhai amadi lamdam asida leiriba mayai ka ba drug network sing muthatnaba yauna khongthang kya lokhalakliba asina Manipur gi leiriba yellow phurup singda tungkoina ingtapa amadi mara setpa lamdam ama ohenba ngamlagani haina su seroladuna haidi relief camp ta leiriba IDP singi metlu pirang kangdrba phawba yausang thabal chongba yaroi haina KCP PWG na phongdorakre IDP singna mayumda leitana leiringai amadi makhoigi metlu pirang kangdringai phawba thabal chongba yaroi haina aina thengkraba Manipur gi lalhaurup ama oiriba Kangleipak Communist Party KCP People's War Group ki PRO singkhai nganbana khuyek piduna press thadorpa serolamana haidi Serol sina hai saisat lamta thagi taraga mangani panba thanel purnima numittagi haugadoriba yauksang kumaina lakwa sida KCP PWG na kanglei miyam da yai proposal pijari yauksang kumaina lakwa sida kanglei miyam na ithak irang aki among da tawbugi mahutta sana khonabada hena miyeng thamduna afaba changthokpa sanaroi kya pothomina duna afaba khunai ama sembada miyeng sangmina se lesang sina lakwa yauksang kumaina lakwa sida kanglei cha singna kanglei pak sida tariba awa ana leitadaba kayabu kauthoklaga kumai irang da tawraga yausangi thabal songbadi yaroi haidi zero sina hai hokibu kumja 2023 gi May 3 dagi ngasi phawbo miram dagi lakpa iramdam kanglei pakpu khudum channabo honarakpada minungsi khangdana mi hathina hat khraba kanglei sa sing amade mayum makai maral mathum tumna mai thadok khibadagi hojek tongan tongan relief camp da sangjafam lawriba internally displaced person IDP singna masa masa gi mayumda leitana leiriba amade makhoi gi pirang kangdri phawba yaksang kumhai ga mari lena ba thabal songba yaroi adumakpu kumai asiga mari lena
kanglei miyamna mafam kayada apaba sanaroi puthoknaba sana khonabagi thorom kaya pangthokpadadi pungning thawgatkani haidi KCP PWG na kanglei miyamdagi pamjabadi haukiba kumja 2023 gi May 3 dagi ngasi phawba kanglei pak sida oiragliba kaya asiga loinana aikhoi kanglei chasingi horokphom khangminaba amadi aikhoi pungning wakhal taminabani kumja 2023 gi May 3 dagi ngasi phawba kanglei pak sida satharakliba miramdagi lakpa iramdam kanglei pak pu khudum channaba honariba singasi makhal kaya gi landada mamal yamlaba kanglei cha kaya gi punsi loikhre ikui kuidringai da su kanglei pak asigi aroiba ngamkhei oiriba jiribamda sahi nauribi angang nupi yauna mioi kaya punsi pikhamna khiba su kanglei miyamna kaunadre pumnama asigi mathakta leimakhunggi army camda thabak suba chatkiba laisam kamal babu bu mafam khangdabadagi awaba oiri samna hairabada kumja 2023 gi May 3 dagi chatharagliba kanglei pak pu khudum channaba chatharagliba landa kaya asida kanglei cha singi ise isel ima ibel indor yauna marum mapang ahalaman kaya gi pirang kangdringai irang asina maram oiraga relief camp ta sangjafam loduna leiriba IDP singi pirang kangdringai makhoi punamak masa masa gi mayamda leitana leitringai da kanglei cha singna yaksang kumhai gi mingda thabal songduna harau kumhai tawduna leiba yaroi haidi aroibada zero sina hairibadi masa phaba tinjang kaijang daba khunai ama semgatnaba sana khonabagi thoram thauda kaya pangthokpadi party na pungning thawgatpaga loinana mapung phana sawgalle party gi matam gi thabak thoram kaya pangthokpada kanglei miyamna sawgatpa amasung mateng pangbibagi damak KCP PWG na kanglei sa singda tawbimal khangbuga loinana kokno na ikai khumnabo sari haide ITLF ko tu yauna kuki gi CSO singna phongdorakliba wafam singda action lokhutpagi matam yaure haina tombi na phongdokre Shiv Sena Manipur State ki President Warangthem Tombi na haikre Union Home Minister Amit Shah na phongdokhiba wafam sing adugi ona tainabada ITLF amasung ko tu yauna kuki gi CSO singna phongdorakliba wafam adugi mayokta action lokhutpa matam yaure Babu Parada leiba Shiv Sena Manipur gi office da ngasi pangthokpa paw gi mifam amada wafam ase phongdokladuna mahana makhata na hai National Highway Habits State amagi puksak lambi ni business masa tawramba miyoi kaya ama National Highway singda chathok chasin tawba yadaba sina maram oiraga yum pubada khamthengna awaba mayoknaribani miyamgi awaba se uduna center na thasigi nipandagi National Highway singda apanba yauduna chathok chasin tawhangadabani haina thamkiba wafam adugi mayokta kuki CSO singna makhoina taliba separate administration gi demand adu pidri phawba athingba thamgani haina phongdorakliba se taraina lokpham thokte Union Home Minister amana haiba wafam phawbada thawoidaba sidi Government of India da singnabani haibadu mayek sengbe singdadi lo leitabagum kuki CSO singna tawriba mong asida center na tumina yengduna leigadawribra haibase asobo wahang ama oiragle mamangda su Governor Ajay Kumar Balana logi wangmada sijinariba kusu khulai khudimak pikhatkadabani haina khangalabasu wafam adubu tungoinaraga kuki singna taliba demand pidri phawba khulai amata pithok loi haina phongdorakhiba leikrabani kuki singna thona leina chatharagliba thawong sing asidi lamdam asida lo chalaiba ngamdabagi phibam amada leire haibada haimanba thokloi kuki singna tawningbata tawbada asum yengduna leigadawribra haina so mahangna pendaba phongdokhe nakal amaromda center na logi oiba action lawgadabani haina kokomi na su phongdorakre Coordinating Committee on Manipur Integrity kokomi gi subcommittee Information and Public Relation gi convener Laikhuram Jayantana khuyek widuna thadrokpa cherolamana hairibadi kukijo community gi lusingliba organization ama oidiba kotuna Union Home Minister Amit Shah na March nipandagi state ki lambi sing free movement ohangani haina pikiba statement gi mayokta makhoina taliba separate administration gi demand pidri phawba kangpokpi gi lambi sing da free movement gi mayokta ngangliba se India lengak singnabani masida lengak na lo haiba khangangadabani zero sina makha taraduna hai otuna tha sigi ahumda thokiba statement ase awangma thakta yaningde makhoina tawriba mawng ase Manipur gi hauzik oiriba irang asida amuka hena irang thohannaba senbane otuna public platform singda ngangliba sing ase legal action lawgadabani oiragliba phiba masida lamdam masida leiriba miyam CSO singna kotugi kodong thiningai oiraba wafam sing asidagi ekhoi punna section si haiba wafam phongdorakle laingak semnaba kanna honari haina Arun Kumar na phongdorakre wangkhai kendrogi MLA Thangjam Arun Kumar na haikre athubada Manipur da miyamgi oiba popular lainga ama semnaba MLA singna yamna kanna honari karamba matamda semgadage haibadudi hauzik haiba ngamdre wafam ase wangkhai kendrogi manungchana leiba Imphal Turel Kanglagi nongpok thangba turel wangmada retaining wall semjinbagi mafam sing yengsinbagi khongsata mahana phongdokhibani MLA na makha taraduna Manipur da tholiba ising ichawna maram oiraga kaikhiba khurai thodam leikai mapa Imphal Turel Torban gi kaikhiba retaining wall amadi kanglei gi nongpok thonggi retaining wall sing semnaba honade nongju tha matamda Imphal Turel gi imai wangkhalaktuna Turel Torban kaibadagi ising ichaw thoktuna miyamna thengnariba awaba amadi khudong chadaba sing yengsinduna Torban kaiba mafam sing retaining wall ase makha tana work program da haptuna semjingani haiki